Pauchadi impum uibamar uibapau khara update tawjare. Lise Friana Istimorgi President wasak lo butawangang kre. Mariborgi sumang lila gosmogi khudol yang nadaba. Lise Friana Istimorgi miam da pausel piramle. Lise Friana Portugal President Marcelo Berelo amadi ningtam ihogilo singporel zanana gosmo unagre. Istimorgi anuba President amadi Nobel Peace Prize pangkraba Jose Ramos Horta ki wasak loba ki thoramda saruk ya ki bapasak naiba miyoising marung damasagi sahi tara khakta ngai ripi manipur da pokhibi India ki climate activist amadi environmentalist Lise Fria kangu jamju amane Lise Fria na thorum adu special guest of honor oina saruk ya ki masi asia ki khwadi ki no balai pa kam oi ki ba stemorgi kullak suba ningkha tamba no bet ki nong magwa lingai pang thoke mangna pungning suba ningai oiraba inaugural Space P duna mitai visual setun wangang ke. Air batharu masih dah mioi lising kia na saruga ke amadi National Parliament ki MP sing. Amadi foreign dignitary samri hen wasu saruga ke. Foreign guest sing marak tagi Lise Fria kakta wangang bagi kudong sawa fangki amadi. Asing ba awang batha ki malem ki tharu masih dah angang masa amada wangang na basi abau pirak pa basi atang bane. Lise Fria na su Portugal ki President Marcelo Rebelo amadi ningtam yogi matam amagi afawpa lusing puret loinna istemorgi ahanba president zanana gosmogasu unaki mane istemorgi PM taumatan borokasu unaki kongsada sida Lise Fria na manipuri sumang lila malem gi pambak thakta thangalam khe mane istemorgi ningkhatam bagi wari de jumpam oiwa gosmogi khudol lila gi maram dasum yam da paudam lamkhe makogi miyam lila asi yengna roba Makoi ki miam da lila asi yang na bamang da pausel piki. Timor Leste na sukang na ba Timor 18th century ki Portugal ki makada lising mga kasapan humpudra mga pawalay ki. Portugal han kraba matong itat leba kasi Indonesia makoi ki lamni ay na amok makoi ki makada uot na ito na tamki. Komjali sing ama kasampan masudra mapanda jiwan ning khatam bagi referendum lautuna Indonesia digi sahi ongge matung ning khatam ba amuk hanjen ke Lise Fria hai gipada ayaki khongsit asina India amade Timor lewagani gi muri hen raksin hanar bangam le climate activist sing ase hiram kuding da jahon batangai fataba matam moire ai gi tunggi ingsek pa ponsi amalep sana pa malem gi losing basna fajaba wai wata ngam tun lai pagi mahota tabagoina malem gi akoi bada fibam kanana ba honau hana fangtoke Masak naiba foreign guest sing manung da Portugal ki President Marcelo Rebelo, Guinea Bissau ki Prime Minister Gomes Naviam, Australia ki Governor General David Harley, Nobel laureate Kailas Satyar Thin sing ba yawfutan tan malem ki leba kya tagi lakba foreign minister sing apni masak naiba sing ba kya su sarbiya ke White House ki matungina America ki President Joe Biden chu president delegation ama tharake Jose Ramos Horta na Istimor wo Indonesia ki makutagi ingsik na warisan adun lan horam baleba kasibo ningkha tamba hanjilan ba aman kibagi tambak mahakpo kumjali sing amaga sampan marfudara tarukda Nobel Peace Prize pitna ikai komna budke mana president ki famasi paiva anirak suba oire mana kumjali sing ani tarit takina lising ani tarakani thoi fawa president waiki amadi leba kasigi ahamba prime minister so lising ani dagi lising ani tarit fawa oike Istimor har baleba kasi climate change thambaram oirga sahi Chakara ki matung da samudra irol nung delok kiba yabagi akiba lai mamang chai da su tropical cyclone Serwoza na miyoi kya hat ki amadi miyoi kya mai mangta kan ke mage khongsat mang da Istimor gi civil society organization kya na sinduna na sing amadi angang singa wari wadai sana dun unaki loina na bhang na lusing tuna malem gi lusing ba singda malem masi climate change da gi kanna ba kholau lautuna khongjang kya su Istimor da changchen ke Ayak na makoi climate change na thokaliba awa bagi wari sing tare amati ayak na soidana malem gi lusing basinda makoi gi wari sing ase khangalagani aikoi na tung koiba ingjek pa tarutanan ba malem amadi kamdong na climate change puna lantheng na kani abe kembaram da wa kaya khanaki ana pawmi singda Lise Fria na haike ayake khonjel asina tabi drabam yoi million kya gi kholau mahot chilibani amadi kari su khang strapa marol thok strapa jibe panba masing thingam draba kya gi khonjen chuk wari bani ana makhata na fangdoki Istimor ki President amadi Nobel Peace Prize laureate Dr. Jose Ramos Horta na Lise Fria ki mingda Lise Fria Foundation ko badra sabasu thangchana mai dahawdoke makadarakwa atopa pau amada selgi mating pangbagaloina na anobachum ama sabirgani seknorun asan Kedri kau esi ki manung chanba kongpal khetri lekai te leiba thongham angau
sahi marfuga mari amadi thongam ongbi dasi sahi humpudra humdoi animak BP stroke tawbadagi laikanari ngita masa nupa thongam Premjit ki loinabi thongam ongbi ili su diabetes senjalak padagi mami suning thina udringai awaba nanglingai chara kasida hanta ki nong kana leptana chuba sidagi jumsu isingda thumjinduna imong asida ka hena awaba mayuk naringai chara kasida imong asigi awaba kudong chadaba si yengduna ketrigau ACG MLA Saik Nurul Hasan masamak jatuna imong asigi awaba asi kok narba haiduna MLA gi meke di social gi mating pangba kaloinana anabasing asigi makata ba hidak langtak leina da MLA gi meke di piragani masigi hiroina makata ba layeng badasu angaba mating tawkani ana khangalangki masigi matakta imong asida leinari ba jombasi yamna phibum chatabana MLA gi meke di athubada anoba jum ama sabiragani ana pongtok langki masanukwa thongam Premjit haiki kendra asigi MLA laktun angam basel ki mating tawi batana tana makadana hidak langtak laipirani haibiram bagloinana jumma masabirani haibiram babo thamoi singna thagachari loinani mung asibo MLA na anoba asa ama pi batana tana hingbagi asa wan bira haiki thangjingjing de nuaina daba amadi mukna ki balaite baris ngasi BJY Manipur Pradesh ki president Manohar Mayum Baris Sarman haikre Mahirwal dagi leiraklaba aikoi ga tana thana ba yatraba thangjing chingba thangting han ontokliba si sumliver abdung asi gi tungki mirul gi yenglaga aikoi gi akhang hai ifa ipusina thirok bi ba fai wa famasi ngasi thambal sanglen da pangthok pa mi singho na bada mana phongdo ki bane mara maka taraduna andak BJY the Green Revolution Manipur amapurak na bagi pandamda save environment save youth save future generation haba pandamda ifa ipusing asiga thana ba yatraba mafam sing kawru thangjing Wang brand amati margin ki mafam sing u sara thabagi team ama chatki an bagi wana kawru sing da u thara pamatung makatan ani ruksu poina thangjing sing da u sara thana na basat pada torbung da leiram bandharul khana na makoina u ama khak tharam laga ateide thambiramu arak padagi ningai sang dana bathoki maduda aikoi ga karigumba amada khut thana ki balaite mongna ki basu laite social media da namai masa ye bihana sandok pigano makoi singa do aigi person card singa tane phajin ki bata driver ani arrest ku tawre ban handokre Imphal Jiri Lampida fertilizer har singba sakhiba tata driver ani khulai phaiba ZUF cadre ni singna basina phajin khiba do ngasi nongthil police team amna rescue tawba ngamkhre loinara makhoi ani bo thadok piu ana ngasi Imphal ukrul lambi Imphal pangai labi pan tawduna lamlong gaithen ta nomagi sintha leptana forest tawra khiba do ando khayai panbaja badi tha asigi taraga mapanda khurai futhiwa lekai dagi tata driver thangjam pal amadi khurai kongpal singangbam lekai dagi Maibam mani arba driver ani asi khurai thodam laikai dagi contractor takhel mayom Rovinna har singna bani aduna puki badagi ZUF ki kedar singaduna kawfum bazar manak dagi phaki badagi makoi ani bo mafam kaktana lairaki bani loinana makoi ani bo phajin ki basi thadok narbo hona bagi mahuta contractor Rovinna tumin license ki badagi makoi ani bo tek takai dana thadok piyo aduna ngase yupung banga dagi Imphal ukrul lambi Imphal pangai lambi Tensi road ki mafam sita lambi thingduna ban tawki baga loinana khurai lamlong area dano bagi sintha leptana forest tawki bani Phajin khiba driver ani ngasi nongthil police na makoi bo phajin khiba mafam adudagi irab labtana rescue tawkhiba loinana anone police ta laire haire salai gi samarjit ko kilaina leng na bagi na Bangalore da satkre miyam dagi sel komjin khaba sentoi chawna pigani haikhiba company salai housing the national investigation agency NIA amadi directorate of revenue intelligence DRI na thijin homjin bagi thabak chathariba company asibo outdoor pa miyam na narem kam samarjit aina khangnariba miyoi asi ngasi Bangalore da lek lune bagi tamak Imphal thadok khayari presna mari leidaba court ki phangba paugi matungi nadi narengmop samarjina NIA ki court tharakpa application amadam hak ko ki laina nare ana araki NIA ki special judge da tharakpa mahaki application ki patungina samarjima samak ko ki laina makhala ma haibadi bipolar active disorder BPDA haiba laina asinare marabodan mahak Bangalore ki NIA MSANS Nimhas Ostanda layengke aina tharaki magi application asi tha asigi kunda NIA just the pukala babato special judge RK Memsana mahak pel author laiki bani hari maka tarakwa atop pau amada Russia na Ukraine ki Western Army singi major consignment amathuai gre Russia ki military na Ukraine ki Zhytomyr region Kipgik West from the liba noksok nong ki khulai singi major consignment ama Cyclones caliber cruise mission sin aduna thugai gre Yang masing matang da Russian Defense Ministry na phangdo ki bada laiba kasna sathagi ba strike atu USA amadi European countries itangi Ukraine da tharakpa kulai sing amadi military ki folam sing thambam asobo besa mata sathagi bani hari Pawosina makadara duna Russia ki misal sing aduna Black Sea coast ki Odessa kan na laiba foil storage facility sing su thugai ki loina Ukraine ki Su-25 aircraft ani yauna drone tarhamari su kap thagi hari
Russian Special Military Operation amani harba Ukraine da sathar libalal asigi khwaidagi nawba pau oina yamlaba Ukraine ki command post kya amagata thogan kre and defense ministry na makata ke Russian Ukraine da sathar libalan asi aukiba nimitagi nongsuk romdagi Ukraine da khulai sing supply tobagi thabak leptana sathari athoba polam sing adu Russia ki military na intercept tawna ba abadi thuwaina na bhawanare train na thonggaram badagi inkhalak liba ahum sire Zaragan gi Dumka district ngasi train naman thonggaram badagi nupi masa amajawna inkhalak liba angang hum sekre aina police na phangdokre police officer lamana phangdorak pamatungina thawdoga du ngasi ayupung mga makarum tabada Dumka district ki seka rifra police station ki manung chana laiba Sar Joli khun manakta Dumka Rampur Khat airway line da thoki bane laikirapana pamasa aniedu Sahar Joli khundagini amasung nupi masa aduna manakna pada laiba Lakhampur khundagini aina phangdoklatuna mang haike Makoy homak sahi taraga turulom ki lengne. Arabida content singa siki baru iba pau khara asiba pau tamzariba. Manibulogel news YouTube channel asidagi yang biriba punamuk pathaga sari. Channel asana tum taka nabadi subscribe tobi tripesna subscribe tobi romaloina tha. Like and share tobi sukawi ganuk namak po amakana thaga sari.